Mityeng tabiriba pumna makpu khurumjari namrata gurumayumna taramna okchari sandokchari bathoram asi Impact TV gi entertainment news kayagi paudam puzarakliba Mami Mapao gi thoramni ngasi Mami Mapao gi chama humfutara nepan raksuba episode asida kari karamba Mapao sing puzarakliba gi haibadu miyamda thamjage Yangkhaini thoi suba All Manipur Shumang Leela Festival lisingani kuntaruk mai pakna loisen kibagi Mapao Miss Universe Manipur ing lisingani kuntaruk ki Grand Finale June kun mathoida Maharashtra Sandrakirti Auditorium da pangthok lagani haibagi Mapao Lonthok tabitu Manipuri feature film gi yaifathoni thoram pangthok kibagi Mapao Aroibada Manipuri feature film Torai gi ani suba tangkak puthokna bagi yaifathoni pangthok kibagi Mapao So guys, ngasi gi ahanba Mapao da puzarakliba asi May kuntarukta Governor Ajay Kumar Valana haudoktuna chatharakiba Yangkhaini thoi suba All Manipur Shumang Leela Festival lisingani kuntaruk mai pakna loisinkre Festival asida karamba lila kanglup ki karamba sumang kumhaina Best Production takibage haibagi Mapao asi miyam punna mityeng thaminasi Manipur State Kala Academy ne Sinduna Iboyaima Shumang Leela Sanglen da Chatharakiba Yangkhaini thoi shuba All Manipur Shumang Leela Festival 2026 Loishin Kre Meikun Gatarukta Governor Ajay Kumar Valana haudokiba Yangkhaini thoi shuba All Manipur Shumang Leela Festival 2026 asida Nupigi Shumang Leela Kanglup Taraga Mari amadi Nupagi Shumang Leela Kanglup Tarahumdoine Saruk Yaduna Sumang Kumhai Sing Miyam da Utki Nupi Shumang Leela Kanglup ki oina Best Director da The Western Cultural Association ki Shumang Kumhai Prashurama ki Director Iboyaima Kumanna takivaga loina na Best Production shu Shumang Kumhai Prashurama na taki Nupa Shumang Leela Kanglup ki oina Best Director da Sanalaibak Nachom Artist ki Ning Tambai Mahau hairiba Shumang Kumhai asigi Director S.S. Hemantana takivaga loina na Best Production shu Ning Tambai Mahau hairiba Shumang Kumhai asina taki Yangkhaini thoi suba All Manipur Shumang Leela Festival lisingani kuntarukta saruk yakhiba nupi gi Shumang Leela Kanglup taramari amadi nupa gi Shumang Leela Kanglup tarahumdoibu Mami Mapao gi maikai degi thagat pa phongdokpaga loinana festival asibu mai pakna pangthokibagi damak Manipur State Kala Academy busu thagat pa phongdokchari Miss Universe Manipur lisingani kuntaruk Sessing Ceremony Hotel Classic da pangthokhibaga loinana Miss Universe Manipur lisingani kuntaruk ki Grand Finale June kun mathoida Maharashtra Sandrakirti Auditorium da pangthoklagani haibagi Mapao asi amuk miyam punna mityeng taminasi Miss Universe Manipur 2026 की Grand Finale June kunmathoi da Palace Compound laiva Maharashtra Sandrakirti Auditorium da pangthok lagani Hotel Classic da Sessing Ceremony June taraga manga da pangthok tuna peasant asida saruk yagadoriva finalist contestant kunbu okpagi thauram pangthokre haugalakliba naha singbu lam asida hena khumang chausin nabagi lambi piba oina pangthokadoriva peasant asigi winner aduna India gi achauba beauty peasant oiriba Miss Universe India 2026 ta Manipur gi mahut sinduna saruk yagadoribani loinana laibak asigi masak nairaba Mumbai digi ex model Sital Sarmana so asigi direction amadi choreograph su pigani hairi Malem gi khwaidiki chawba beauty pageant ama oiriba Miss Universe ta saruk yanabagi poram yatpagi ahanba khongthang da pageant asi pangthoknaba sem sabani haina Miss Universe India gi state director oiriba saknairaba fashion designer Robert Nauriamna Fongdorakli Sigi pageant che suksu shoidana compulsory akoina sindraka suksu shoidana state ki mihut amadi chattabiya dabanina lakador July gi tang trying to hom dojira makoi bu national gi competition gi damakta auction grani aduduna suksu shoidana kanagum amadi representative amadi chattabiya damna khandori bani aduduna sigi si khoi gi state sibu
पुखत्तुना अवांग थाकता पुखत्लगा अखोई स्टेट की माई पुरकनबैदमक्ता अखोई कल्चर अमदी अखोईगी लैरिबा ट्रेडिशन मैम से उल्लुनबगी तंजा अमा ओइगदोरिबा प्लेटफॉर्म सिदा सिंदोरिबा पेजेंट सिबु सिविल ऑर्गेनाइजेशन सिंगना हाइदी सपोर्ट तौबियु अमदी अयदा पनपिबिगनु हाइदुना अय मैम फमदा इकोकनोना खुरमजरी अमदी हाइजरी Miss Universe Manipur English Ani Kuntaruk Mai Pakna Pangthoknaba Amadi Beauty Pageant Asida Saruk Yagadoriba Contestant Kungi Mafamda Mami Mapao gi Maikai Yaifa Pauzel Pizari Matang Swide Yamna Tenba Break Amatang Lozage Konglayang Nahanjarake Impact TV Bu Mityang Taduna Lebiu Hey Mahapapi Yeah me masak kangdam saradana Noi ponmak ising manung sida pulap namjilura ha pulap namjiluro Ibu yai mani da sidia Mahabharat ki wari paringdagi miyamna audio cassette oina thoina hena tana khraba Impact Entertainment Channel na puduna lakchari Zagat asina kunti gi matik magun khangna naba thawoina sinba oiba tai Areba pot hapko aiba yumugi bai kadu tajarabani imung duna leiramba pot chai makai loina lobudi yarabani adumako madusu nasana tawjaramde palibango Himna kanana sariba kuntina kanana sariba Arjun sariba sina kanaba oirigaba pumnamak mitmang da thamduna anoba mahawa makudol tamjagadabani na pai jerbe cheng kuba mase prithima tai mai be magi thakta sai thok jage Yengo nangi namang da bhagavan putigom pambi gi masakoi na leplare namit pangkog lo kunti yengo kunti Soidanamak miyang tabiyo Impact Entertainment Channel da Mahabharat ki wari paring Welcome back Adom na Mityang Tabiriba Asti Impact TV da Sandok Chariba Mami Mapao gi Chama Humfutaranipan Suba episode ni Break ki matungda puzarak liba Mapao asina Ningol Laichol Production na ya studio ga punna khutsam narga puthokadaba Lonthok Tabi 2 haina mingthon ba Manipuri feature film gi Yaifa Thongni Thoram Imphal gi Haying Khongbal Ufong Yumfam da Laiba Lining Thosana Mahi gi Sanglenda Pangthok khibagi Mapao asi amuk miyam punna Mityang Taminasi Lonthok Tabi 2 haina mingthonba Manipuri feature film gi Yaifa Thongni Thoram pangthokre Lonthok Tabi 2 haina mingthonba Manipuri feature film asi Ningol Laichal production na YAA studio ga punna khusham naduna puthokadavani Yaifa Thongni Thoram adu Imphal gi Haying Khongbal Ufong Yumfam da Laiba Haying Khongbal Ufong Yumfam da Laiba Lain Thosana Mahi gi Sanglenda Jun Taraga Nithoi da pangthokivani Thongni Thoram aduda cultural activist Narendra Ningomba amadi senior actor Ningthauza J Vidyana Sarukyaki film asigi story na Preeti Irengbam screenplay da Varun Laishram amadi dialogue da Preni Yungkhamni film asigi production manager na Laishram James cinematography da Ambir Amadi Rosini film asigi director na Ambir Jerami Amadi chief consultant na Ningthauza J Vidyana Oiri film asida Jaljit Jiteshwari Narendra Ningomba Ningthauza J Vidya Gita Punishori Satya Mary Amadi Elina Angom na chingbana maruoiba mamiroi sing oina tongan ba saktam sing langadauri Lonthok Tabi 2 hairiba Manipuri feature film asi asoy angam yaudana ayet apan amata laitana athuba matamda loisinduna miyam da mai pakna khutsinaba ngamba oibiu haina film asigi director Amber Jeremy ki mafamda Mami Mapao gi Maikai degi thamsari Aroibada puzarakliba Mapao asina kumja English Ani tarukta puthokiba miyamna yamna pamna yengnakhiba Manipuri feature film Toraigi ani suba tangkak puthokna bagidamak iroi sembada laiba 8 restaurant and resort ki auditorium da Yaifa Thongni pangthokre Ibudau Thangjing production gi banner makhada saknairaba director Biswamitra Khairakpamna direction pigadoriba film asigi Yaifa Thongni gi Mapao asi amuk miyam punna mityeng taminasi Miyamna yamna pamna yengnakiba Manipuri feature film
Toreigi Anishuba Tankak Puthoknabagidama Yaifathoni Thoram Pangthokre Kumza Lishingani Tarukta Puthokiba film Asiki Anishuba part Asi Ibudau Thangjing production ge banner Makada Saknairaba director Vishwamitra Khwairakpamna direction Pigadavani Torei 2 Hairiba Manipuri feature film gi Yaifathoni Thoram Adu Iroi Shembada Laiva HIHH restaurant and resort ki auditorium da Pangthokivani Thoram Aduda eminent actor amadi director Loitongbam Dorendro Singh Deputy Commissioner Taurem Pritam Ministry of Education Tinsukia Region Government of India ki KV Sangathan amadi eminent actor RK Hemabatina Sarukyaki Film asida Kaiku Devita amasung Binata yauna Tete Sapam Kishan Boni Sharmana Maruoiva Saktam Langadauri Film asigi producer na Devita Urik Kinbam script na film asigi director su oiriba Vishwamitra Khwairakpam gini Torei 2 hairiba Manipuri feature film asi Vishwamitra Khwairakpam gi oina Yankhaiga Taruk suba film amasu oigadauribani I samak se first part loriba haidi first part heroine gi dum role ne dum sa binata pini dum keno tomina bne do se sema dugi makhatara poina se wari si ge dum satharak pa makha oidoine si khogi wanji tu hairaga koina tongan ba wari ma pusilaka da banatre sida tu hairaga hana leiramiba khogi film dugi makha satharak poina koi si film se puthoksarak da Manipuri feature film Torei 2 asi athuba matamda number loisinduna miyam da mai pakna puthorakna bawafam director Biswamitra Khwairakpam gi mafamda Mami Mapao na thamjabaga loinana film asisu mamangi Torei da miyam na pamna khiba adumak yauna amadi hena mai pakpo oibiyo haiba wafam thamjari. And that's all we have in this episode. Mathangi episode ta anauba Mapao kaya ga loinana amuk lakjage. Until then, keep watching Impact TV, and yes, never forget to subscribe our channel and to leave your suggestions and feedbacks in the comment box. Till then, bye-bye.